State asigi OVC and SC Department kumjali singani tara nipandagi kumjali singani kun mathoi fawda Economic Development Program EDP scheme gi makhad lupa crore taret ka lag humputra nipan henbagi sent from kaithoktuna beneficiaries singda peak rehari adubu right to information RTI gi khutang wahang hangba matamda scheme asi tuan department kayaga mari lainai masi numberam oiraga record file sing thangdok thangjin tawbada thiba khangdre phongdoragli Scheme asigi matangda mamang sahi December thada RTI gi khutangda wahang khara hanglubada paukum piraktabadagi amukhan appeal chatpadagi State Public Information Officer odiba Director Welfare of OVC and SC na sahi asigi February thada paukum pirakhiba paukum adugi matugina kumjali singani tara nipandagi kumjali singani kun mathoi fawbada EDP scheme asigi makhadul pa crore taret lakh humputra nipan henbagi senfam kaithaki loinana khallaba beneficiary sing kana no haibasi directorate sigi website fangbane adu beneficiary sing na pishin kiba application form amade maduga mari lena bache sang sing APR and UC matokram na yenthok I kari seasonai firm agency sing karamba na pai bagi habagi information the available oide fongdoraki Paukum adu mapung fada badagi Manipur Information Commission da second appeal tha badagi SPIO amadi FAA gi mathakta saman piki Manipur Information Commission da hearing chathar matung da sahi asigi me thada Director Welfare of OVC and SC na scheme asi tuan ba department ke aga mari lainai loinana mari laina ba record amadi file sing thanglok thangjin tawbada thiba khangdre han paukum piraki amarom da miyam gi yaifan nambagi damal thadar ko senfam single record sing thiba khangdre hari basina EDP scheme ni makhada piri bikana basing ase kana da pi khibage phangpham thokwa beneficiary sing da pi khibra habi achoba wahang ama oirakli